NSN IMG losing but TS Muivah ahal oidaktuna maramdam somdalda lakpata NPP Manipur na welcome tawi mamangda thokiba issue aduna center na state government da tanaramdana law and order karakpa yaba maongda Manipur da changhanaba honabadagi thokibani haujikti status the president rule leibana center amadi state animak ni thina paw phaunaramgani khalle TS Muivah na mayumda lakpada issue thokningai oide haina ngarang Yumnam Joy Kumar NPP Manipur president press conference amada phongdokre Androdagi nupi masa ani mayum da hanjalaktre haina ngarang thinabado 80 na thanga ithingdagi fangle haina social media sing da thaganarakle and birena illegal immigrant amasung drug mapung phana laksanaba pioneer ama oina honaki haina prime minister na phongdokre haukiba sahi 2023 dagi Manipur da thorakiba tang tadaba phiba masagi matung tarakpada Assam Tripura Mizoram amasung Nagaland na chingba north east state singda ain kaina mitop sang silakpadagi demography da asoba akiba ama pirakleba se yamna aruba takak amane Former Chief Minister N. Birena illegal immigrants sing amasung drug ki oiba thawong sing mapung phana laksenduna north east pu anoba mayon amada puraknaba pioneer ama oina hona ki haina Prime Minister Narendra Modi na phongdokre Laivasda illegal immigrants singi asoba saipu ama pirakliba sigamari lenana Prime Minister asina pikiba mahaki statement amata haikibana Former Chief Minister N. Biren gilising makada India gi North East State ta anoba mayon ama pi na bohonarambata natana Laivasgi demographic integrity amasung sovereignty asingak senaba nationwide movement amagi thauna piramkhe Laivasda illegal immigrant gi issue ase mapung phana laksen nabagidamak high power demographic mission ama haudoklagani haibagi wafam palladuna en birena mangsul thaduna honaram khiba kaya adubu singtharaduna maha ase Laiva asagi khwaidagi influential oiba amasung popular oiba leader amani haina singthakhe India gi North East State sing maroina Assam Mizoram Tripura amasung Nagaland da mitop na maram oiraga demography da sauna akiba ama piri en birena laba asida ihan hanbo oina yamna singthaningai oiba maongda illegal immigrants singi issue asi laksinaba 2023 gi February da cabinet subcommittee semtuna thabok paikhatpa hauki North East State sing Bangladesh amasung Myanmar ga lonaba porous border da illegal immigrants sing leptana changsilakpa sina region asigi indigenous people singi identity da akiba kaya piri Assam gi oina so 1971 gi March kunga manga gi matungta state aduda sanglakpo refugees sing amasung migrants sing masak khangdoktuna depart tawnabagi agreement ama sign tawna khiba laikre Tripura da matamama da majority oiramba Tripura gi indigenous people Tripura sagi population ase Bengali migration na maram oiraga 2021 gi census da sada 31.1 gi sang da handakre Mizoram amasung Nagaland da su Myanmar amasung Bangladesh gi changsilakpa sin amasung Bangladesh refugee singna asobu saitheng piri Manipur da hojuk thokliba kanglo ki irang asisu illegal immigrants sing su asobu maram ama oide haina phongdokhe Nagaland ki governor wasakpagi thoramda Major Naga tribe mangana boycott tawkre Manipur ki governor ki thawpuriba Joy Kumar Balana ngasi August kunga mangada henba charge oina Nagaland ki governor oina wasak lawgadoriba sida Nagaland da lairiba Major Naga tribe oidiba Angami Public Organization Awol Senden Lotha Hoho Rengma Hoho amasung Sumi Hoho ki maikaidagi boycott tawragani haina lawthokre Nagaland sarkar na handakta state adugi oina reservation ga mari leinana propose tawkhiba reservation review Commission ki composition adubo yaningdaba phongdoktuna governor gi wasakpagi thoramase boycott tawnaba phereb lawkhibane Major tribe manga asagi maikaidagi phongdokhiba governor gi wasakpagi thoramadda saruk yanabagi damak makhoi loinamak invitation phangkhe adubo August 9 dagi hauna makhoina satharagliba protest aduga mari lenana saruk yadabagi phereb adu ngarang lawkhibane Tribal bodies asigi maikaidagi government gi maikaidagi nauna propose tawriba reservation review commission dagi committee based organization sing yawriba singasi lawthokadabane masigi matangda Naga gi chief secretary gi maikaidagi phongdokhiba wafam adu yaba ngamloi haide Imphal Urban Cooperative Bank ki baiba boisi sanaba yaro hana KCP people war group na phongdokre Imphal Urban Cooperative Bank ki 22 boisi sanaba yaroi day to day transaction na tabathabak sing thingle amaromda MSPDCL gi MD oramba and sarat changjarakadabani haina KCP PWG gi Central Media Coordinator gi Secretary Lenin Maitaina thadropa serolamna haire serolos na makhata na haire bana haukiba July 18 dagi hauna Imphal Urban Cooperative Bank ki phamnaiba singna
lupki athingba leina ahangba phamsing launaba pangthokiba baiba boise adu chanaba yaroi haukiba matam kayadagi hauna lup asina beng asina marai chaitharakduna mutkigadabadagi kalhonaba wafam kya khanghanduna amasung yaifagadaba moong amada honaduna lakhibani laibak thibade masagi imung manung amadi mari mata amadi maranai nungainaba honaduna lakle borjui opportunity singna hariba beng asibu lekha tahanaba honaba leptre iramdamasigi lehawda yamna maru oiba beng anigi manungda ama oiriba beng asida RBI gi guideline gi wangmada hariba phamnaiba ama anina tawning tawduna lakwasina maram oiraga beng asi lekha tahalakpuda chauna mateng pangduna lakle haidi amaromda MSPDCL ki MD oiramba N Saratna offer form sign direct regular posting haibadi driver lineman amadi computer operator sing logani haina lak amadagi taret phawbu lawduna chauna senja thumja tawrambagi wakat lupta lakle maramaduna N Sarat numit nini gi manungda lupta changjarakadabani haidi Meghalaya da ain kaina changlakpa mitop sing sek tawnaba territorial army linkhat kadawri leibasigi state sing maru ina north east da illegal immigrants singi asoba issue ama mayoknari ba asiga mari lenana Mizoram gi mathangda Meghalaya da su territorial army linkhatnaba thawrang paikhatpa haukhre adubu Meghalaya gi oina territorial army ase union ministry gi makhada linkhat kadawri bara natraga defense ministry gi makhada linkhat kadawri bara haibagi matangda asoba sayetnaba ama leiri Meghalaya police ki DGP Ida Hisa Norang na phongdok khibada state aduda territorial army linkhat kadawri base ain kaina changlakpa mitop sing sek tawnabagi damaktane Mizoram gi oina so handak state asida territorial army lingnabagi union ministry dagi approval phangkhre adubu mahaki knowledge study territorial army ase ministry of defense ki makhada linggadabani home ministry gi makhada nate adubu mataw karamna Mizoram na territorial army lingbagi matangda home ministry na mataw karamna approval piram lebano haibasine Meghalaya gi DGP na makhata na haikibada Assam amasung Mizoram gi oinadi makhoi masagi oiba unit sing lingba haukhre Meghalaya gi oinasu ngallingaidagi hauna khasi students union gi maikaidagi state aduda ain kaina changsilakpa mitop sing ase laksinbada mateng oinabagi damak territorial army lingnabagi demand takna duna lakhibani NDA gi oina puthokliba BP gi candidate ase ideology khenabana NCP SP nu support tawroi haide mathang tha September 9 da pangthokadaba India ki vice president gi mikhalasida NDA gi oina puthokliba Maharashtra gi governor CP Radhakrishna ase Sharad Pawar na lusingba NCP SP amasung da Thakre na lusingba Shiv Sena na support tawnaba Maharashtra ki Chief Minister Devendra Fadnavis na haikiba wafam political party ani asigi maikaidagi yaningdaba phongdokre NCP SP ki president su oiriba Sharad Pawar su oiriba BJP na lead tawba NDA na puthokliba candidate asi mahaki party ga ideology ga khenaba amasung party asi opposition gi apunba front ama oiriba India bloc ki partner ama oibana support tawba ngamloi opposition India bloc ki maikaidagi su vice president gi mikhalasiga mari lenana Supreme Court ki former judge Sudarshan Reddy nomination file tawkhrabani center da sasan pariba NDA ga yengnabada India bloc na MP masing hantharabasu maduda aikhoina karimata puning waba tawde maramaduna vice president gi mikhal asigi damakta Sudarshan Reddy bu nomination file tawkhibani opposition gi member kudemak Reddy da support tawri NDA na vice president mikhal asigi damak puthokliba CP Radhakrishna Jharkhand gi governor oiringai matamda matamadu gi state adu chief minister oikhiba Hemanta Soren gi mathakta case file rakhiba amalai adubu chief minister asina Raj Bhavan da governor ase unaba chatpa matamda governor ase mahaki power lana sizinaraga chief minister bu namduna phajanki asiguma candidate amada aikhoina support topam thokte maramaduna Maharashtra gi chief minister na hairakhiba wafam ase yaba ngamloi kari karamba ground da Maharashtra gi chief minister oiriba BJP gi lusingba Devendra Fadnavis na mahaki party gi ideology khenariba NCP SP da vice president gi mikhalasida support tawna ba hairakliba kari karamba interest hairakliba no haibase khangde hana phongdokhe House ki izat ngak senduna thamba amasung magun lehanba haibase speaker gi daitani haina phongdokre legislative assembly amada speaker gi position asi yamna maru oi house ki dignity amasung prestige ngak senduna thamba haibase speaker gi daitani haina union home minister Amit Shah na ngarang gi hauna numit humni chupna pangthok kadoliba all India speaker conference haudupagi thoram da phongdokre Amit Shah na makhata na haikibada parliament natraga assembly da debate pangthok haibase yamna maru oi adumapu opposition gi mengda Raj
राजनीतिक अखुब मियेंग हाउस अदु मपुंग फाना फंक्शन तौब याहंद्रगदि करिमत कानब लेहंदे डेमोक्रेसी डिबेट पांथोकपा हाइबसि ख्वाइदगी अफब खोंथांगनि मरमदुना ऑपोजिशन सिंगना हाउस डिबेट पांथोकपद यारिमखै अपन पीरोदबनि हाउस अदु करिगुंबा थंगना नुमित नत्रगा सेशन सिंग पांथोकप याद्रगदि मदुगी वाहनथोक लेते हाउस द मियांगदि लेरिबा इशू सिंग मिसंग मिखाइ नाइदना डिबेट तौब याहनगदबनि ट्रेजरी अमसुंग ऑपोजिशन बेंच अनिमक इशू खुदिमक्ता डिबेट तौखम थोई अदुमपु डिबेट अमसुंग फंक्शन असे हाउस की लेरिबा रूल अमसुंग रेगुलेशन की मतुंगिना पांथोकदबने लेबासना ब्रिटिश की मखुतगी निंगतंबा फंकिबा मतमदगी हौना डेमोक्रेसी की सन्नाबेसी लाखे हाउस की बिल्डिंग द करिगुंबा अमा पांथोकपा हाइबसि स्पीकर की लीडरशिप मखादा मेंबर सिंगना तौगदबने अदुबु हाइरिबा थबक सिंग अदु लेबा की अमसुंग स्टेट की इंटरेस्ट दा ओइगदबने लेबा अमगे फ्रीडम स्ट्रगल असि यामना मरु ओइबने आइना लौबा तारबदि लेबा अमा चलाइबा अमसुंग लेजिस्लेटिव प्रोसीजर सिंग एस्टैब्लिश तौबा हाइबसि सब मानना लौगदबने वल्लभभाई पटेलना लेबा असना अरुबा तानफम कया मायोकनरबसु मपांगल कल्लबा डेमोक्रेसी अमा लिंगनबु होनरमखि हाइना फोंदोखे इम्फाल मैतई सिंग डायलॉग चथरुब थादौ कम्युनिटी की मियोय अनिगी इमुंग मनुंग कुकी सिंगना किहनबगी थबक चथरे हाइरे स्टेट असिदा हौजिक थोक्लिबा कांगलोक की इरांग असिगी शांति ओइबा लंबी अमा लाखनबगिदमक हौखिबा आगस्ट 6 ता इम्फाल दा थादौ अमसुंग मितै कम्युनिटी अनिगी मरक्ता चथखिबा रोड टू पीस की मिफम अदुदा सरुक याखिबा शिलोंगदगी थादौ कम्युनिटी मियोय अनि कुकी वर्शिप सर्विस कुकी एनपी मेघालय अमसुंग केएसओ की माइकैदगी किहन खानबगी थवोंग कया चथरे हाइरे थवोंग कया चथरे हाइरे पाउसने मखाताना हारिबने इम्फाल चथखिबा रोड टू पीस की मीटिंग अदुगी मतुंग तारकपदा हौखिबा आगस्ट 10 दा कुकी बॉडी सिंग असगी माइकैदगी जॉइंट पब्लिक नोटिफिकेशन थोक्तुना मीटिंग अदुदा यावरबा थादौ फैमिली इमुंग मनुंग सिंग अदु किहन खांगनबा यावना सोशल बॉयकॉट तौरे हाइना जॉइंट पब्लिक नोटिफिकेशन थोकपा यावना पब्लिक अनाउंसमेंट तौखे हौदो असे इम्फाल दा पांथोखिबा मिफम अदुदा सरुग यावरबा थादौ कम्युनिटी की जामखोलन हौकिब अमसुंग नेंखोलान हौकि कौबा मियोय अनि कुकी बॉडी सिंग असगी माइकैदगी मखोइबु समोन तौदुना कौखिबादुदा सटखिदबगा मरी लेननानि हाइदे थादौ इनपी मणिपुर की माइकैदगी थौदो अदु अकना मोंग कंडेम तौई कुकी बॉडी सिंग अदुगी माइकैदगी थादौ कम्युनिटी की मियोय अनि अदु कौबगी ऑथोरिटी ओइदे इम्फाल पांथोकिबा मीटिंग अदु सरुग याकिबा थादौ कम्युनिटी मियोय अनि अदु हौजिक थोक्लिबा कांगलोक की इरांग असिना मरम ओइरगा लांजेनदुना शिलोंग दा संजफम लौरगा लेरखिबने मखोय अनिगी मथक्ता कुकी बॉडी सिंग ना चथखिबा थौंग अदु इम्फाल पांथोकिबा मीटिंग अदुदा सरुग याकिबगा मरी लेननानि हाइना पेंदबा वाफम कया फोंदोरक्ले पनबा याबदि स्टेट असिदा हौजिक थोक्लिबा कांगलोक की इरांग असि शांति लाखनबगिदमा थादौ एनपी मणिपुर अमदि इम्फाल दा बेस तौबा मैतै सीएसओ कयागा खुसमनरगा रोड टू पीस की मीटिंग अदु पांथोखे थादौ डेलीगेशन सिंगी माइकैदगी कुकी कम्युनिटी की रिप्रेजेंट तौखिबसु लैखिदे थादौ असि कुकी कांबु अमसु नत्ते हाइना फोंदोखे कुमजा 2014 दा बीजेपी की लेंगाक लाकपदगी ऑपोजिशन की मिनिस्टर तरागने थोइ जेल दा थमजनखि हाइदि constitutional post की लौथोकपा यानबा पुथोखिबा बिल अदु मतमदुदा चनरमलबदि मिनिस्टर तरानिथोइ असि फम तारमगनि हाइदे पार्लियामेंट की नोंजु मिफम लोइसिलमदाइ थासगी कुंदा यूनियन होम मिनिस्टर अमित शाह ना पुथोखिबा बिलना पीएम सीएम अमदि constitutional post पाइबा मियोइसिंबु करिगुंबा नुमित 30 दगी हेना मरागी मतुंगिना कस्टडीदा लेबा तारबदि फमदगी लौथोकपा याहनबा प्रपोज तौरखबा मतुंग ऑपोजिशन बिल असि अकनमोंग यानिदबा फोंदोगलक्तुना बिल अदु सेगाइदुना अमित शाह दा लंसिनखिबगी थौदो की तुंगदा लेबा असगी पाउसे सिंग अमदि मीडिया चैनल सिंग द बिल असि फै नत्रगा फत्ते हाइना अखंगाइ सिंगना खनानाइनबा हौरखरे लेबा असगी पाउसे अमना पिरखिबा रिपोर्ट की मतुंगिना कुमजा 2014 द लेबा असिदा बीजेपी की लेंगाक लाखिबदगी हौजुक फाउबदा ऑपोजिशन की मिनिस्टर तरागनि थोइ फादुना जेल द थमखिबा लेखरे हाइना फोंदोरक्ले करिगुमा मतमदुदा सेंटर लेंगाक की बिल असि एक ओंजना सनरबा तारबदि हाइरिबा मिनिस्टर सिंग असि फम तारंगबदबुनि हाइरे रिपोर्ट अदुना मखा तारादुना मरालाई हाइदुना जेल द थमखिबा ऑपोजिशन की मिनिस्टर सिंह अदु अयामना सीबीआई अमदि एनफोर्समेंट डायरेक्टोरेट सिंगबा सेंट्रल लेंगा के एजेंसी सिंगना फाखिबने दिल्ली की चीफ मिनिस्टर ओरंबा अरविंद केजरीवाल यावना ऑपोजिशन की मिनिस्टर निपांदी नमित 30 की मथक्ता जेल दा लैखि मसिद नतना प्रिवेंशन ऑफ मनी लॉन्ड्रिंग एक्ट PMLA की मखादा अतोप ऑपोजिशन की मिनिस्टर तरेट फगत लैखि लुसिंग की मथक्ता थांगलकिब चार्ज सिंग मनुंगदा सेंजा थुमजा मनी लॉन्ड्रिंग फोर्स सिंग यावखे मिनिस्टर तरानिथोइ सिग मनुंगदा मंगादी वेस्ट बंगाल की ममता बनर्जी ने लुसिंगबा तृणमूल कांग्रेस की मिनिस्टर सिंग ओइरी
ꯃꯁꯤꯒꯤ ꯃꯊꯛꯇ आम आदमी पार्टी की मिनिस्टर मरी यावरी अमदी DMK अमसुंग NCP की मिनिस्टर अममम यावी हाइदि मतांगसिदा पनबा याबदि कुमजा 2014 दगी हौजुक फावबगे मनुंगदा BJP की मिनिस्टर अमता सेंटर लेंगा की प्रोब एजेंसी सिंगना फादुना जेलदा थमखिबा लेते उत्तर प्रदेश की BJP की मिनिस्टर राकेश शासन दे केस अमगा मरी लेना कोर्ट सही अमा फादोक पिखि अदुबु महाबेलदा थादोरके चीफ मिनिस्टर ओइना फादुना जेलदा थमखिबदि AAP की अरविंद केजरीवाल खक्तने झारखंड मुक्ति मोर्चा की हेमंत सोरेन ईडी फाद्रिंगैदा CM की फम थादोखे हाइरे इजराइल गाजा सिटी चथब एटैक हेंजिलपदगी पोट चै लौब लाखिबा मियोय निपान यावना पुन्ना पैलेस्टाइन मसा कुन सिख्रे।